Kumja English Singani Tara Mapalda Pangtokiba survey Maki Matung ina state asida drug user. Lakh ani ki matakta Leire. Kumja English Singani Kundirgi Chatna Bahokiba Manipur state policy on psychoactive substances. 2019 asi state asida Chatna Badi Hore Adubo Hozumaki Oina Mapung Fan Chatna Bangamdri Haina. Social Welfare Department K Director Sheikh Abdul Hakim Na Fongdukray. Wafamase DIPR na Silaka Pangtokpa mid the press Kitauramda Mahakna Fongdukibane. Social Welfare Department na paikhatliba thabak thauram sing miyamda mamutana Khangnabagi Pandamda Pangthokiba Thauramatuda DIPR ge Director Dr. T.H. Charanjit Yauna Social Welfare Department ge Director Sheikh Abdul Hakim Joint Director Kaisham Jiteshwar Nomaikapam Binobala Deputy Director Konsam Saroja Amade Deputy Director L. Dhaneshwarna Sarugyaki Tharamadukamari Lenana Social Welfare Department ge Director Sheikh Abdul Hakim Nahai Manipur State Policy on Psychoactive Substances 2019 Ase State asida chatna bahore adubu mapung fana paikhatpadi oidre tangkak naina chatna hanaba thaurangdi leptana paikhatli policy asigi makhada state asigi oina akhanaba drug cell ama athuba matamda hanglagani marak asida lakliba August tha fawbugi manungda drug ki matangda khunai asigi tongan ba section singda khanghanaba training program sing pangthoklagani Nisada Laichuraba Mui Sing Mahusagi Punsida Puraknaba policy asigi makada Social Welfare Department na Department asigi makada Trust Haina Khangnaba Private Rehabilitation ni Futaret Hangdokli Loinana Lenga ki makada Chalaiba Integrated Rehabilitation Center for Addicts IRCA Kunmanga State asigi tongan ba mapam singda Hangdokli Haina Mahakna Fongdokki Department asina miyam gidamak paikhatliba tongan ba yai fathauranggi scheme singi matangda palladuna mahakna hai Department asina paikhatliba thabak thoram sing ase yamna pakchawi Department asina mapung oina centrally sponsored program kunithoi rom implement tawri program ase paikhatnaba Department asina Ministry ani haibadi Ministry of Women and Child Development amadi Ministry of Social Justice and Empowerment gi fund fangli Department asina paikhatliba tongan ba scheme sing asigi manungda awaba tarab nupi singi shelter home thamba children home hangdokpa ahal oiraba singi old age home hangdokpa amadi thabak tawribi nupi singi hostel hangdokpana chingbagi thabak sing paikhatle awaba tarab nupi singna lainaba sakti sandan haiba shelter home ni futaret state asi tongan ba mafam singda hangdokle shelter home asida awaba taraba nupi singna chahi ohum phawba lemna leiba chaba amadi firol na chingba fangani loinana thabak tawriba nupi singi Sakhi Nivas Haiba Hostel Yankai Mathoi State asigi tongan ba district ta hangdokle karigumba nupi singna makhal khudingi awaba thengnaraba natraga khudong thiba thodok sing thengnarabadi toll free number 181 da call tawraktuna mateng lobiyu haina mahakna makhata ki Hajik latest akoi drug sale state ki drug sale akoi ki athuba matam da hangani akoi ki state ki IDC ki madung drug sale ama tongana drug sale ama hangani then aduga akoi ki training center ama haibadare rehab center da leiriba makai school ki oja makai university ki oja makai community leaders makai se akoi na training pi na ba training program se ju akoi ki within akoi ki by August fawda di akoi ki training pi ba adum haurani akoi training se dai di akoi ki अखोई ड्रग यूजर्स मखैसिंगसी करमाइना खंगोकनी आइदी आइदी अयामना अखोई ड्रग तौरिसी हेक्ता चाबग हेक्ता खंगदे माने एडिक्ट तरपकांदा हेक्ता खंगबोइना तवयो अना ड्रग सी ममा मपा मखैदा स्कूल की ओजा मखैदा आइदी मागी बिहेवियरल चेंज लापकांदा सिगी अंगांगसी ड्रग चारा इब्रा चरक तबरा करमाइना खंगनी अदुम बादगी एन एडिक्ट ओइरे एडिक्ट सी करमाइना लोइने मासे अचुंब लंबीदा करमाइना पुरकनी करमाइना काउंसलिंग तौगनी करमाइना मखैसी हैंडल तौगनी अदुगा अखोई अचुंब लंबी पुरकने अदुम्बदु ट्रेन तौदन ड्रग सेल सी अखोइना तौदरसी अखोइगी हजिकी इरका लेरिबा देन अखोइगी प्राइवेट की रिहेब ट्रस्ट की रिहेब लेरिबा अदगी अखोइ पॉलिसी सी अखोइगी इंप्लीमेंट तौनबा अदगी डिमांड रिडक्शन सी फजना तौनबा दि ड्रग खक्तंग डेडिकेटेड ओइबा कैदौदन अखोइगी तौनगाइ ने बसी
Irang asna maram oiraga lanjenaduna leiriba singgi matangda department asina laukhatliba yaifuthaurangge thabak singi matangda palladuna mahakna hai thokliba irang asike chaitheng fanglaba IDP singda tongan scheme gi makhada piba yaba khudongchaba sing fanghanaba akanba thabak paikhatli lakliba July kunda lengakna lupa crore chama sukna mari rongge tongan scheme gi khudongchaba sing beneficiary singda fanghangadawriba asida madik chaba IDP sing cheta hodanaba kanna hotnari Masigidamak lakliba numit taramanga asida IDP singgidamak yengdana departmentna akhanana akanba thabak paikhatli Maragasida irang asna maram oiraga chaitheng fangliba IDP mahairoi ase puna lising taruka chatruk humputara humdoine hairiba mahairoi sing asida ahenba mating pinanaba mission Vatsalya scheme gi makada IDP mahairoi amada mahai masingi mating oinaba tha amada lupa lising mari fanghanaba thaurang tauri hiramasigi matangda state lenga ki marketing ministry da proposal thakre hiramasigi matangda hojik taruk suba finance commission na yengsili haibagi paulai Masina tabakta untokpa matamda IDP mahairoi singda achauba ngaklo ama oigani haina mahakna makhataki अखोगी इंटरनेशनल डे फॉर सिद्ला थोंबदो मागी बजट ती प्लानिंग डिपार्टमेंट दा हापग लय अखोगी हेड सी सोशल वेलफेयर डिपार्टमेंट दा हापते प्लानिंग डिपार्टमेंट दा अखोगी हाप लय अदना मागी फ्रेमवर्क सी कमाइना तौगदम सी डिस्कशन दा लय फाइनल तौद्री अखोगी ग्रामायन गा सीगी दी अखोगी बेनिफिशियरी स्कीम पी बाय बसिदी अखोगी एलिजिबल ओइबा बेनिफिशियरीज दा नेबा पीदर्स and see the me to the amad you are see the other ngang po to the rumors or allegation adum laigani aruga pideba beneficiary di magi chana ba aduga akoina aduna framework si akoina final oidrimina akoina haibudo aga pibje adum kaida magi deserving oiba eligible oiba beneficiaries irrespective of any akoi linkage laita bida loina adu di sarkar adi taraf dagi loina pirakani